अहानबदा मरोइब पाउ सखंगदबसिंगना नन मणिपुरी अमगा मैतै अमगा नोंगैना कापलम लै मोरे पुलिस स्टेशन अमदी कमांडो कॉम्प्लेक्स मियामना कोइसिनदुना थमलुरे अथुबदा मणिपुर सरकार ने असेंबली सेशन अमा कौगदबनी हाइबे यावना मियामगी मिफमना वारेप अहुम लौखरे बंकर तरुक थुगाई खिबगा लोइना नोंमै अमा कापा यारिबा मरु सामगा तरा फागतख्रे मणिपुर थोकलिबा कांगलप की इरांग असिदा थवाइना पोंथा पीख्रबा मैतै अथौबु सिंगी मफमदा इकाई खुमनब उठख्रे अमदी मही लोइसंग सिंह हांगननबा लौमी सिंगदा हार फंगनबा अमदी लांजेनरकलबा सिंह युम साननबा चीफ मिनिस्टर न थौबु ओइदना वा खनख्रे खुरुमजरी ममी टीवी प्राइम टाइम न्यूज मीटिंग ताबिरो पुनफु अमरजित थोकसम ताराम नोक्सरी हौजि पाउ संदोकना पिजरी ngasi numidang wairam pung 5 minute nifurom tarakpa matamda thangmaiban polem laikai da masak khangdaba mioi kharana maitei amaga nan manipuri amaga nongmaina kaplam badagi sokle hari nongmaina kaplam badagi soklaba mioi sing aduri kai samthong top leiraktagi potsangbam sanaton sahi 38 apok pi lokendro kawi hari aduga nan manipuri aduna amabas yadav sahi nifuganipan apok palai khidaba ragunath yadav bihar dagi haujina thangmaiban polem laikai da leibani hari Pi Sanaton gi dingjon na mai maruna fan na soki amadi nan manipuri amabas kina manangan na mai maruna fan na soki sok laba makoi animak housing rims hospital gi casualty da lying chathari makoi bu kanana kari maram gi damak to nomai na kaplam mano haiba sapsana khangmangamdri मोरे के अकोइबदा लेरिबा मसिंग यामलबा खुन जासिंगना मोरे पुलिस स्टेशन अमरी कमांडो कॉम्प्लेक्स क्वेश्चन दुना थंबगा लोइनना मोरे दगी मणिपुर पुलिस कमांडो लौथोकदबनी वी वन सेपरेट एडमिनिस्ट्रेशन हाइबो खोलाउसिंग लाउदुना खोंजंग संगसिनख्रे पाउसिना हाइंग असि अयुक पुंग 10 रोम तारकपा मतमदा मसिंग यामलबा कुकी नुपीसिंग अमरी मखुत्ता खुलाई पाइबा नुपासिंगना खंगौदना मोरे की पुलिस स्टेशन अमरी मोरे आईबी कॉम्प्लेक्स द लेबा कमांडो कॉम्प्लेक्स क्वेश्चन दुना थंबगा लोइनना खोंजंग अदु संगसिनखिबनी खोंजंग संगसिलिबा सिंगना मखुत्ता पेट्रोल बॉम्ब अमदी नोंमैना सिंगबा यावी हाइरि हौजिक मोरे द कमांडो कॉम्प्लेक्स दगी मपान थोकपा यादना लेरिबा पर्सनल खरना फोंदोरकपगी मतुंग इनदी हौजिक टेक्नोफुल डिस्ट्रिक्ट पुलिस की एसपी अमदी मकोक थोंबा ऑफिशियल सिंग कमांडो कॉम्प्लेक्स मनुंग द लेरि खोंजंग संगसिलिबा सिंगना कमांडो कॉम्प्लेक्स की गेट फॉरवर्ड नमखाइना होनरखी मदुदा मफम अदुदा लेरिबा असम राइफल सीआरपीएफ अमदी बीएसएफ की कांगबुना मियामगी इरांग अदु लाक्सिनबा होटनबगी ममी तादे नुमिजुंग पुंग 12 हेलब मतमदा नुपा सिंग चुथोकनरक्तुना खोंजंग अदुदि यावसिलखि चौराकना खोंजंग संगसिलिबा मियोइसिंग अदु लिसिंग मरी गी मथक्ता ओइगनी हौजिक फावबगी ओइना पामदबा थौदोक सिंग थोकपा लेट्रि कमांडो की कांगबु सुमिकुप नाहुम सिंगना लेरि अदुबु नुंगथिल पुंग अमरोम हेलकपदा खोंजंग अदु लोइसिनख्रे हाइरि निंगसिंगबा याबदि था सिगी तरेत कुकी वुमेन यूनियन एंड ह्यूमन राइट्स न सिंदुना मोरेदगी मणिपुर पुलिस कमांडो सिंग मफुंग फाना लौथो हाइबगी दाबी तौदुना मोरेद खोंजंग संगसिलखिबनी खोंजंग अदुदा मणिपुर पुलिस कमांडो न मोरेद मियोट मिनै कया सथै हाइना मराल सुसिरिबनी थौदोदुगी मतुंग तारकपदा हिदाक लैबा थोलकपा मोरेद लैबा मणिपुर पुलिस कमांडो की फॉर्सनेन अनि कुकी खुलाई पाइबसिंगना था सिगी 12 गी अयुक पुंग 10 रोम तारकपा मतमदा मोरेगी नेपाली बस्ती मनाक्ता नोंमैना कापतुना हाननबा होनरमबदगी सिनिंग चित्ता हिंगौबगी थौदोक फावबले थोख्रबन हौजिक लमदम असिदा थोकलिबा इरांग असि लाक्सिनबा अमदी लमदम असिदा मौसागी पुनसिदा हंजिलकपा ngamnanaba मणिपुर लेंगाकी माइकैदगी खोंथांग कया लौखटपगा लोइनना तोइना वा तानबगी थबकसु चथरि
ngarang numidang su Manipur gi Chief Minister N Biren Thobu oiduna Chief Minister Office da lenga asiri yauriba Minister MLA sing amadi official singa wa tanakre hairi mifam aduna lamdam asigi school amadi college sing mafung fana hangdoktuna mahirui sing mahi masing tamba hawanna ba thaurang lokhatpa irang na maram oiduna lanjenarak relief camp sing da leiribasi ge temporary housing saba amadi lomi sing da har fanganabagi matangda kupna khana naina ki hairi Manipur da hojik thokliba irang asigi matangda Mitai Community Joint Coordination Committee Waithau to Kiam Sifai Kiam Hauka amadi Thawal Khuna Women Wing na sinduna miyamgi oina mifam ama famduna tungan warep ahum lokre warep sing adudi athubada Manipur Sarkar na assembly session ama kaugadabani Manipur gi leiriba CSO sing athubada punsin gadabani amadi hojik chathariba migrant cookie singi singa Mitai singa soknariba lal asida amatta oina thengnaminaba amadi mathaki warep ani asi athubada palibalenga asina thabak oina onthok pinanaba media gi thongda haijaba karigumba haijariba sing asi thabak oina athubada pangthok piraktaba thoklabadi Manipur miyam ga pullaga akanba khongjang kaya sangsinanabani mifam aduda Wainaba Chandra social worker M Korongan Baluang advocate Manipur High Court and Biren President MCJCC Waithau to Kiam Sifai Kiam Hauka Amadi Thawal Khunau M Ibenungsi President Women Wing MCJCC Waithau to Kiam Sifai Kiam Hauka Amadi Thawal Khunau amasung AK Sitesuri Thawal Apun Baluki Secretary gi Mitunglen Singh oina saruk yaki Kangpokpi District Headquarters da leiba Luf Singna handak July taraga mathoi da masak khangdaba singna Manipur State Cooperative Bank ta huran sinthi gi thabak chathakiba adu akan mamong da yaning daba amadi pendaba phongdorale thaudo asigam mari leina na Kangpokpi Police Station da branch asigi Deputy Manager na complaint torukpadagi police ki maikai dagi thijin humjin bagi thabak su pangthokpa hokre hari Bank asi megi mari dagi loan duna lakhibani aduga handak July tarik tara mathoi gi ayuk pung tara mathoi makhai amasung bank asigi atop staff aniga loinana customer sing da service piba haunanaba hangdoktuna matamda office aduda yaikai thingaiba thengnarakibani hari cash ball amadi ATM su tugairami adubu mangjaunana paisa sing valuable oiba potchai sing head office tagi direction gi matung ina me thagi mayaida lokthok hobana sale di manghaudre mamangda MSCB Kangpokpi asi masagi staff yauna paisa huran be case su laikhrabani hari Huran sinthi asiga mari leina Kangpokpi Town Committee Kangpokpi Youth Union amasung Kangpokpi Women Welfare Organization gi miut singna beng adu da satuna yengshin khre amasung Kangpokpi Police Station gi OC ga su unaki hari Lup sing asina makhoi gi site ge angamba mateng pangani amasung huran basing adu fabada achoba thodang logani harakle Bisnupur District ki Kaida Moirang Khunau Khongnang Makhong Upper Primary Relief Camp amadi Moirang Oksubung Upper Primary School da hangliba relief camp sing asida wangjing da leiba Likmabam Bino Devi Foundation na sana thaknanaba polam sing loina na personal hygiene kit sing mateng pangkre hari ngasigi mateng pangba du mari leina na Likmabam Bino Devi Foundation gi director Likmabam Ibom sana haikibada Kanglup ki irang na lanjen raktuna relief camp asida leidiba sing da angam mateng pangmani Relief camp asida leiriba angang sing lairik tambagi khudong saba leitragadi foundation asina angang sing lairik tambada changba polam sing yauna volunteer sing stipend supiraga mateng tawjagani foundation asina Delhi da leiba organization amaga MOU sign tawnaduna class 10 12 amadi graduate pass torba angang sing na mapalam da thoklaga thabak tawbagi free of course da masagi sanaba training piraga sanaba thabak pinanaba su foundation asina honari haiba yauna makata na bahana phongdoki Bisnupur District ki Deputy Commissioner gi meeting makhada the Manipur Culture and Traditional Development Trust Thawal na sathagadaba skill development training program ama Moirang da hangliba relief camp ibudau thangjing guest house da hodokre ngasigi hodokiba training program adu da Manipur Culture and Traditional Development Trust ke secretary Lata Irom na haikibada Manipur da hojik tholiba irang asina lanjelaktuna relief camp sing da leiriba nupi oibising na sufam nomfam khangdana leiriba sing asida khudong saba training sing piduna sentok leihanana ba pandam da program asi pangthokpani haiki Bisnupur district ke khoigi DC wai biriba doremam mingone panjarabada doremam Bikramjit mahaka khoiga khusamnaraga
ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯁꯥꯔꯗ ꯍꯥꯏꯖꯩ ꯑꯗꯣ ꯁꯥꯔꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯁꯥꯔꯒꯤ ꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯒꯦ ꯍꯥꯏꯖꯕꯗ ꯁꯥꯔꯅ ꯌꯥꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯣꯏꯔꯥꯡꯒꯤ ꯀꯩꯅꯣꯒ ꯁꯤꯒꯤ ꯒꯦꯁ ꯍꯥꯎꯁꯀ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯀꯣꯂꯦꯖꯀꯤ ꯃꯐꯝ ꯑꯅꯤꯁꯤꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯤꯗꯩꯗ ꯑꯩꯅ ꯇꯧꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯏꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯖꯒꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯁꯤꯒꯨꯝꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯅ ꯌꯣꯛꯈꯠꯅꯤꯡꯕ ꯑꯗꯣ ꯑꯩ ꯑꯉꯥꯡꯁꯤꯡ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯩ ꯊꯧꯕꯥꯜꯗꯁꯨ ꯂꯩꯖꯕꯅꯦ ꯑꯩ ꯂꯝꯁꯥꯡꯒꯤ ꯀꯥꯟꯆꯤꯈꯨꯜꯗꯁꯨ ꯑꯩ ꯇꯧꯖꯩ ꯑꯗꯣ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯧꯁꯤꯡꯁꯦ ꯁꯤꯁꯦ ꯈꯨꯠ ꯁꯥ ꯍꯩꯅꯅꯕ ꯂꯝꯁꯤꯗ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯖꯟꯕ ꯄꯥꯝꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯁꯦ ꯂꯥꯛꯄꯅꯦ ꯑꯩꯅ ꯄꯤꯅꯤꯡꯕ ꯍꯥꯏꯕꯁꯦ ट्रेनिंग प्रोग्राम असिदा ट्रेनर तरामंगाना ताकपी तंबीबगा लोइनना ट्रेनिंग प्रोग्राम असि लोइरबा मतुंग नुपीसिंगना मखोइना साबा पोटलमसिंग अदु कैथेलदा थादोकनबगिदमक्ता ट्रस्ट असिना संगबा पोटलमसिंग अदु लैगनी हाइना थाजबा समकी रिलीफ कैंप लैरिबा ट्रेनिंगसिंगदा कैथेल लैतबगी अवाबसु लैहलोइ हाइनासु मकाताना फोंदोके ngasi struggling women na irang asiga mari leinana press meet pangthokre press meet aduda luf asigi secretary takhelamam ongbi Margaret Chanuna wafam kya phongdoki wafam sing adugi manungda hojik Manipur da thokleba irang asiga mari leinana lepleitana luf asina khongjang sangsingani amasung Manipur miyambu lusing lambas singi paukta kawbu leijadi Manipur akhannaba kanglup amatagi nati punna khundariba kanglup khuding makini haiki Kanglup sing da tokhaiba lam tanba yaroi amasung India Pakistan ye thokriba thodok sing kawbu yade haiki political party sing da political gi wafum da nainar birano igi lan pamde atuba matamda ing tappa pubiraknanaba haijarakli amadi irang asina awana tarba singi awabada su saruk yazari hairakli amadi school gi mahairoi sing school hangdokpa asi kupna government na khanabiko hairakli amadi iramdam Manipur ngaksariba luijing loya miyamgi awabasu ubiyu haiduna lup asigi luchingbi amana makatarakli Manipur miyambu losing liba athoba kayagi pokta khaikoi kawba laitri Manipur da kanglup naiba khongjang na Manipur laikha kahangani haiba wapam oza naurem sana zawna kayara haibina madoi ngasi kawba kawba laizade Manipur maidai khakinate naga khakinate kuki khakinate matan sang na khundamina raba purpuna makini ngasi masa masagi puruk khaki khalakuna Manipur kang khong saire iram dam munung si jaraba yai paraba kang leipa amagi manglan mangjarama matam amagi lusing basing na kang amadagi lup likhatkide apunba Manipur amagi manglan na miyamgi yai phna boina lup semdana miyamgi khongjang kay asang silaki jingduna laingaki sumnam sasangi mayokta apunba boina sangsin na bohnarami lusing ba kaya aduna hairami madudi Manipur kanglup ki oiba khongjang yaroi kuki na kuki len tanbe yaroi nagana nagalen tanbe yaroi amadi maidai na maidai rak tanbe yaroi Manipur di phuruk puna makini phuruk naibo khongjang ama phau ngasi male masida mai pakte India amadi Pakistan East amadi West Pakistan kari oi ki tung mirol singna amadi manga sakira mirol singna loina khangraba ngaktani Tha asigi ahumdagi security force na sangsilakiba khongjangi saruk ama oina ngarang sing amari tamgi mafam singda saramba bunker taruk thugai kibaga loinana nongmai ama ka payariba maru samaga tara fagat khre hari state police amadi central force singna punna sathariba khongjang asida hojik fawbuda tongan afam singda saramba bunker chanir gi mathakta thugaiba ngam kibaga loinana khulai kya su fagat pangam khre loinana hojik thokliba irang asi laksinba ngamnanaba tongan afam singda checkpoint samaga kungum doi hangdoktuna section tharong lokhatpaga loinana miyoi samanga kuntra manga fagat khre hairi Manipur da thokliba irang asina maram oiraga Bishnupur district amadi Surasanpur district tagi tongan afam singdagi lanjenaraktuna sangjafam lauduna relief camp yankhai da leiriba awat apa singi khana nainabagi mifam amangasi district asigi deputy commissioner L Bikramna mayai tangbal lauduna pangthokre ngasigi mifam aduda ADM Bishnupur ge H Bobby Sharma CMO Bishnupur Dr L Raichandra ZEO Bishnupur N Singkai SDO SDC sing amadi atei district level officer sing nodal officer sing cluster nodal officer sing amadi relief camp in charge sing susaru yaki loina nami famasiga mari lena na saru yakiba relief camp asigi mihut singda camp sing asida awat apa sing fanganba ngamnana bagi damakta district administration ga punna khanani kai
Manipur tholiba kanglupki irang asida thawaina ponthapi khraba maitai athauba singi mafamda ngasi thawal wangmataba surok makhada leiba Social Reformation Union Social Service and the Welfare Association amadi wangmataba surok makhagi apunba maira faibina pun sinduna leikidrabagi athauba gi mafam singda ikai khumnabu utkre thoram asida miyamna leikidraba singi mafamda minute amatumina leptuna ikai khumnabu utpagaloina na leikatki Tharomasiga mari lenana Manipur gi su thamliba kuki militant sing takthok kadabani Manipur gi saktam kaibi yaroi haibana chingba slogan kya sulauki mifam adura saru yakibi amana phongdok lakpada laingakna kuki militant sing lainari ba suspension of operation su asi atubu matamda withdraw tawduna lamdam asida ing tappa puraktuna miyambu tangdu leitaba punsida purakna na bokhana biyo haina laingaki pungning singsilaki Manipur gi Jiribam district yauna masak naibi aibi khara punsinduna nomagi numitta sangba potlam sing mating pangba oina all as home langol da khusinagre hariba potlam sing ase tha asiga taramathoi da aibi sing asina all as home asigi chairman oina mangi gi mafam da khusinakibani hari Maihorol dagi hauna miyoi bana kunda leita raktringai dagi laina hana kunda leita riba kong maru laifamlen asida imu naimu tahaningde mongfam oheningde haina angom ningol leisi lembina fongdorali wafam asing asi nagampal paunam lerakki miyoi tarana saba tim amana mafam asida kun ngakleba kunja singda nongmada sangdaba yadraba polam sing mating pangbalak pada fongdokibani Mahang Makataraduna hai Maitai Yumnak Nifurom Tamak Taba Kul Asida Haukiba Me Ahumdagi Tolakiba Laibak Tiva Irang Asina Maram Oiraga Kul Asibunga Liba Kunja Singi Mafamda Angamba Mating Pangmani Sarkarna Bunker Tugaibagi Kongtang Lokat Labasu Mafam Asida Lairiba Kun Singi Kuki Singi Bunker Loktok Bagi Mami Ude Maramaduna Kuki Gi Bunker Singasi Taktok Biduna Hanagi Matogum Laifam asida changba yahanbiyo haina phongdorali mafam asida khunjibu ngakta lebi chinaw sigidamata akhina hawa batare ngamjaba khadang khoina thinjaba laksabani khogi cheng hawai kanu khogi hanjang na pi haitare aduna masi thinjaba lakpasida khoina yamna nungaitaba mafam asida khoina mai sorgi lugrom famsida mai thaba holai sang thada bani akhoi khongda tharaga lawai thadri haibagi gumani mafam asida adubo mafam jaga area da koina bunker sajandana laibase koina nuaite masi sakana gat kwaigani laktak thokani haibase masi mafam sidadi takthok pasi ude haduna lugrab laifam sengrab laifam masista imunai mata haningde aduga mongfam ohaningde aduna atu matam sarkana takthok biduna hanagi matogumna lai khuramba changba yahan biu haibase aina sarkagi mateng nijari Mating pangolakpa du yaukiba Jefferson phongdorakpada tha ani henjalaklaba irang asida sarkarna yengbidaduna community ani gi marakta tholiba irang asi lebhanbiduna santi hanjin haninge mafam asida leidiba kunja sing asidi lau singubana mapung oiba sintha oibanina lau singu tawbada aki akhang lehan bidana basu lengakta appeal tawrakle Thawal district ki manungda leiriba wangjing hodamba maning lekai 34/10 Ward number 4 amasung Ward number 5 ki ima ivel sing na lojariba apikpa microfinance self help group ki loan ge sentang komba daily collection asi furuf anigi irang asina maram oiraga matam kharagi oina komthok pinana ba haiduna wangjing hodamba maning laikai da leiba sentang lojariba ima ivel ise inem sing amadi Pioneer Club wangjing hodamba maning laikai maikai digi microfinance tobiriba singi mafam da appeal tawrle Indian Space Research Organization ISRO na ngasi nungtil pung ani minute kuntrag mga satpa matamda Chandrayaan-3 Satish Dhawan Space Center Sri Harikota dagi launch tawkre. Chandrayaan-3 asibu tha da tiktakai dana asoi angam yaudana August ki tarik kun ga humdoida land tahun gani hari. Masida lander ama amasung pragyan rover ama yawi. Masina thagi akoi bada leiriba phibam sing yengsan gani amasung kupna thijin khomjin bada mateng pangani hari. Uji aroi bada maru pau amana pijari.
Sakhangdabasingna nan Manipuri amaga maitei amaga nongmaina kaplam lei. More Police Station amari Commando Complex miyam na question na thamluri. Athubada Manipur Sarkar na Assembly Session ama kaugadabani haiba yauna miyam gi mifom na warep hom lokri. Bunker taruk thugai khibagalwena na nongmai ama kapa yariba maru samaga tara phagat kre. Manipur da thokliba kanglup ke irang asida thawaina pontha pi khraba maitei athobu singi mafom da ikai khumnaba utkre. Amadi Mahiloisang Sing Hangnanaba Lomi Sing the Har Fanganaba Amadi Lanjenarak Lava Sing Yum Shananaba Chief Minister Natobu Oidanawa Kanakre. Matang asida Mami TV Prime Time News People Shinjari meeting tabiru punapu AMARJIT THOKCHOM na amukana kurumjari.